National Sports University athuba matamda state asida linkhalu haina National Sports University Construction Demand Committee Manipur na poster campaign chathakre. Hairoglitan makhongda lairiba BSF ki B company yankhai ga mari suba battalion athuba matamda hongdok piyo haina Joint Peace Committee Against Atrocity by Terrorists na demand tawrakli. Amasung Yongchaki lalolitik tauba yani yaroi haba haiba wahodagi moregi namfalong geta chathuk chasin yaramdaba adu ngasi yanaba purakre. Mayamba kurumjari adom nengbiri bisi Impact News ni ai pinki okram na hoji pungja sifawbagi maroiba pausing miyamda pizari. National Sports University athuba matamda state asida linkhalu haina National Sports University Construction Demand Committee Manipur na poster campaign chathakre. District Sinba thumna chathariba campaign asida Sports University athuba matamda linkhalu University asi sabada yetnaba amadi lawfam sokpa mafamda saba yaroi amadi University asi Manipur dagi hongkiba tarabadi haujiki laingakna afafatta khudingmak pugadabani haina thaba poster sing sizinari. Hiram asigi matangda committee asigi Vice President Ahong Sangbam Rupavanna Impact News ta phongdorakpada handak pangthokiba Assembly mifamda State asigi Chief Minister Okram Ibobina University asi YTB local da sananaba lam acre chahum ga kunthra ga taruk dasmik mapan ahum Youth Affairs and Sports Ministry da sinakre haina phongdokibadu yumfam yaudabani National Sports University asibu kalhaunaba leibak miyamna hotnaminasi Chahi asigi yausang kumai ga mari lainana laikai da pangthokadoriba yausang sport tasu hiram asigi matangda pukhatpinaba mahakna appeal tawrakli panba yai state asigi sanaroi singbu pukning thogatpa oina Prime Minister Narendra Modi na center gi mityang makhada state asida Sports University sananaba Manipur government ta khangalakpa laikhrabani National Sports University se thu matam da sagadam ne haiba resolution lawiraga National Sports University Demand Construction Committee da thabi rakna ba akhoi su laksana ba club unujana ba asimaga warep lawjana ba gi tanja akhoi lawjage yausungmung da sports tawni manung da hariba poster sing sisu thepi ba loinana liblet yembi ba loinana sports ki prize gi akhoi gi pirak ba matam da kai hani closing ceremony matam da warep amam lawina ba hadu sa apul tawjeri Hairoglitan makhongda lairiba BSF ki B company yankhai ga mari suba battalion athuba matamda hongtok handuna atopa security force ama thambiyu haina Joint Peace Committee Against Atrocity by Terrorists mari lainaba singi pungning chingsilakli ngasi Manipur Press Club ta paumi singa unaba amada Joint Peace Committee Against Atrocity by Terrorists ki convener Laishram Mandir na haikibada haukiba March ki tang tarada NACN IM ki cadre singna Hairok Part 2 Chingonda dam saba ki thabak riba sinmi singbu tamthina furaba matungda paisa amadi mobile phone puduna chakhiba aduda BSF ki B company yankhai ga mari suba battalion na yengduna laiba asi laibak thibani haiki mahakna makha taraduna NACN IM na sinmi singda chathakhiba thabak adu khulsaibungi lam khopchinduna terrorist sport sabagi damaktani haina NACN IM na singtorakiba adu yumfam yaude haikibaga loinana dam sabaga terrorist sport sabaga karisu mari lainingde yaningdaba lairabasu mari lainaba department da haibibana fagani haiki nakalamarom da NACN IM na haukiba March ki tang tara taruk ki pauche singda paisa munkiba leite haina singdorakiba adu aran bani haina hairok dam sabagi boro mystery oiriba thaunaujam Nursing na fungdok laduna nongmai paiba sing aduna tamthina furaba matungda paisa sing adu mahak masadagi munduna pukhibani haiki loinana numit aduda lamkoiba lakhiba Hairok Higher Secondary School da contract lecturer oiba T Mani Chandra dagi su mobile phone ama munduna pukhi haina fungdokhi tourist sport asi sariba mioi amadi government da madugi oiba NACN IM asu khulsaibungi prajana pamdaba potudi mari leinaba authority da taksin badu pamjai phibam asida sarkai goi maikai dagi jati ani gi marakta leineba muknabase athu matamna santai tawnanabagi dai taw pihanjanigi government thoksalakti adugi afabata tholokpodo government pugadabni la ani mai paisa jenbaga pochei lobagi hotbaga ngasigi ai bazar kagena mayam silamaga chakke timing adu ikhang khangudana adudeida moina lupa la ani ji pocket gi tong leibane pocket gi mara sakim fu seiba teka yaugriba paisa mangriba mobile mangriba gari su mangriba mamse masi damak khoi warosino purukna bana khoi meeting call tawraga sinjabaja moigi khungi miju leader ju laktre adu haidi moiji mara len lo
Yongchaki lalolitik tauba yani yaroi haiba wahaudagi moregi namfalong geta chathok chasin yaramdaba adu ngasi yanaba purakre. Ngasi Myanmar gi gate number 2 da laiba Myanmar gi immigration office ta Myanmar amasung Manipur gi official Singapunna pangthokiba mifam amada chathok chasin komthokpagi yanaba adu purakhibani. Mifam adu ngasi ayuk pung 9 dagi hauraga pung 9 taba fauba pung amarom chathaki. Mifam aduda Tamu gi SP atopa department gi official sing amasung Manipur gi oina More gi SP ADC custom gi makok thongba official sing Maitai council More gi mihut sing amasung Yongchak lalonba mioi kayana saruk yaki. Mifam aduda Myanmar gi authority amasung Manipur gi authority ani gi marakta Myanmar gi Yongchak yonbi singna border fauba Puthorakpa amasung Manipur gi lalonbi amasung lalonba singna lauba haina yanaba puraki. Yanaba hek purakpaga khudakta More gi namfalong gate number 2 hangdokhi. Walma gi aina ma phachana ma hoina lauthoki walma da irang problem leibadagi outside dagi foreigner gari se amada su changhan ba yaroi except four wheeler permit lorega changi dabini auto ni 125 bai ni changba yaroi adubo yongchak sidi nanghoi laraga nasada puraga chalo ekhoi mi na more da beyond our country da ekhoi yong yuhan loi aiben. Association of All Manipur Unreserved Waiting List Candidates for Primary Teachers English Singaniga Supna Taruki member singna makhoi fangfam thokpa thabak ki hak fangalu haiduna wakat mifam chathakre. Wakat mifam adu High Court ki Justice K.S. Robin singna English Singaniga Supna Tarukta laukiba primary ojagi waiting list leriba candidate marfuga mathoi gi appointment order tha ani gi manungda thou haina Thakiba order adu Manipur government na thabakta onthu haina Kaisampat Lairembi community hall da chathakibani. Wakat mifam aduda association asigi member sing candidate sing amasung candidate sing gi imung manungi mioi sing na saruk yaki. Association asigi mihut sing na chief minister amasung education minister da notification thokpada yaukidaba OBC category gi candidate chani ga nifuni thoi Lausin Kibana unreserved waiting list the Laiba candidate Marfuga Mathuibu Athuba Matamda appoint Tobio Haina memorandum Pisan Krehairi. Haukiba Sahigi October Tarukta Justice Case Nobin Honorable High Court of Manipur gi Justice na Tabikiba Primary Ozalawi Matang the Tabikiba Rai Haibadi Amadi direction sing Amadi order sing Adu Tabak the Untopiu Haidana government Tamzabani. Tasing Oipam Tokwa Ekoi waiting list Tambiriba unreserved category the Tambiriba Ozamar Fumatoyasi. Athumatan appointment PBU. Karigumwa Hariba appointment CPB the Bataragadi, Ekoi organization Sina, court Sasaduna, Ekoi Wakat, Tamzagani, Haisma Hajari. World Health Organization Amadi Social Entrepreneurship for Sexual Health Global Napunna Kusam Naduna Pangthokpa Global Innovation Testing Contest ta Manipur gi Community Network for Empowerment Konna Puthokpa Hepatitis C Testing Model Khalakle. Hariba testing model asi leiba kayadagi punna model homfugani toy thagalakpagi manungda top finalist mari gi manung chalakpani. Kon Manipurna haukiba English singaniga supna tara marigi November gi tang tara dagi chahi adugi December kuntraf Fauba Health Department, Government of Manipur, community groups, pharma companies, amadi Indian Council of Medical Research (ICMR) gi sponsorship makhada hepatitis C testing campaign asi paikhat kibani. Kongi testing model asibu khalakpagi nungaiba phongdokpa oina Manipur Press Club ta pangthokiba paumi singa unaba amada Kongi President RK Nalinikantana state asigi punna district mapanda campaign chathabada punna blood sample lisinga maga supna taramathoi gi manungda sample chamriga marfutaraga mari positive oikhi haukiba English singaniga supna taramanga megi positive oiraba mioi kuntraga humdoida treatment pikre Makna makha taraduna handak chahi gi April gi tang tara humdoi degi tara taret fauba Barcelona Spain da pangthokadaba International Liver Congress ta testing model asibu present taunanaba European Association for the Study of Liver na khalakle hairi. State sida advocacy tawbagi damakta season nanaba data ama khaktang CMC haina isam chamna tawruba testing model se globally amna kari kano recognize tawbiraga akoibu invite tawbirak paise amna chawba kon khaktagi natana state sigi am chawwe achievement ni Manipur da tawruba thabak se adum everywhere adum isanda sanaba janiko phajaba janiko masi.
लाक्लिबा मार्च की तांग कुनगा मरीदा मालेम के लेबाक सिनबा थुंगना पांगथोकनगदौरिबा कुंथ्रागा मंगा सुबा वर्ल्ड टीबी डे थौरमगा मरी लेनना रिवाइज नेशनल ट्यूबरकुलोसिस कंट्रोल प्रोग्राम RNTCP की मतंगदा प्रेस कॉन्फ्रेंस पांगथोखरे थौरम असी स्टेट टीवी सेल मणिपुर सिंधुना लंफेलपाता लेबा STDC IRL हॉल दा पांगथोखिबनी यूनाइट टू एंड टीवी हाइबा थीमदा पांगथोखिबा थौरम अदुदा स्टेट टीवी ऑफिसर डॉक्टर युमनाम गोपाल कृष्णना फोंगदोखिबदा इंडिया पुंबदा RNTCP ना लैना असिना नारबा मियोय मिलियन 15 हेनबदा लेमना लायेंख्रे लैना असी लौनागनबा लैना ओइरबसु मतम चाना ट्रीटमेंट पीरबदी कनबंगमी लैना असिगी मोलेकुलर डायग्नोस्टिक फैसिलिटीज लैबा स्टेट असिना अहानबा ओइरे महाकना मखा तारदुना तमथीरबा लैना असिदगी कनबा ngamnanaba प्रजा सिंहबु लैना असिगी लायोंग सिंह खंगहनबा तंगाई फदे पनबा याय ट्यूबरकुलोसिस हाइरिबा लैना असी वर्ल्ड एपिडेमिक नि हाइना इंग्लिशिंग अमगा चमापन मरफुगा 13 दा वर्ल्ड हेल्थ ऑर्गेनाइजेशन ना लाउथोकपा लैख्रबनी ART सेंटर दा लैबा मेडिकल ऑफिसर सिंगसिना अखोगी HIV नाबा मिसिंग TB से ट्रीटमेंट तौननबा सुगुम प्रोग्राम अमा लाए मसी अखोगी हानगी इंटरमीडिएट थेरापी नोमा कालगा नोमा पिजबसे मसीसु ओइरोय नुंतिगी डेली रेजिमेंट सेना हेन इफेक्टिव ओयन हाइबनेबा इफेक्टिव ओइदबा हिदाक मयाम अमा लापजे सिदा अनौबा हिदाक अमा बिदाकुलिन हाइबा हिदाक अनौबा अमा अखोगी प्रोग्राम सेदा इंट्रोड्यूस तौरपसे यामना फबराना खल्ली एटलीस्ट MDR नत्रग XDR पेशेंट सिंगसी मखोइसे हेना अखोइना हाना तौरमबसिदगी हेना ट्रीटमेंट तौबदा हेना इफेक्टिव ओइगद्राना हाई कोर्ट ऑफ मणिपुर की कंप्यूटर प्रोग्रामर अमदी सिस्टम एनालिस्ट लौबगी दमक था असिगी हौकिबा तांग 12 अमदी 13 दा पांगथोकिबा कंप्यूटर एडेड टेस्ट के रिजल्ट कोड असिगी वेबसाइट www.icminfal.nic.in दगी खंगबा यागनी हाइना चेरोल अमदा खंगलकली यावसंग कुमई असी नुमित मंगानी दगी हेना तौबा यारोय लोइनना कुमई असिगी मनुंग खक्तदा ओइना थाबल चोंगदबनी हाइना आइना थिंख्रबा कंगलेपाक कम्युनिस्ट पार्टी पोइरै मैतै लुप की पब्लिसिटी सेक्रेटरी मालेंगानबा मैतैना थादोरकपा चेरोल अमना हाइरी थाबल चोंगबा मतमदा इचे इचन सिंगना इनात की ओइबा फिजेट लैतेंगदबनी यावसंग कुमई मनुंगददी हेंतोकना थाबल चोंगबा थेंगनरबदी लुप की ऑपरेशन डोना थिगतुना वारक वातेम गनी सुहाइरी साउथ वेस्ट लांगदुम इलेक्ट्रॉनिक कंज्यूमर वेलफेयर ऑर्गेनाइजेशन की सेक्रेटरी ओरिबा कंगाबम सनातोंब की युम की थोंगालदा नोंगमई मरु थमजिलंबबु यानिंगदब फोंगदोकलदुना ngasi वाकत मिफम अमा फमख्रे वाकत मिफम अदु साउथ वेस्ट लांगदुम इलेक्ट्रॉनिक कंज्यूमर वेलफेयर ऑर्गेनाइजेशन सिंधुना लांगदुम हाई स्कूल लंपाकता लैकाई मियाम गलोइनना फमखिबनी हौकिबा मार्च की तांग 15 की अयुक की पुंग 3 मखाई अदवाइदा सनातोंबना महाकी मचा ट्यूशन थिनबा थोलकपदा महाकी थोंगालदा चे अंगौबना योमदुना नोंगमै मरु अदु थेमलंबा थेंगनखिबनी असिगुंबा मिचम प्रजादा किहन खंगनबगी थवोंग असि मतुंगदा थोगनबिगनु कनाना करिगी मरमगिदमक नोंगमै मरु अदु थमलंबनो हाइबदु सेंगदोकपिरउ हाइना साउथ वेस्ट लंगदुम इलेक्ट्रॉनिक कंज्यूमर वेलफेयर की कन्वेनर असेम हेमंतना फोंगदोखी मियामगी ओइना चेन चोंजरिबा एगी यामबसी हारिबा अकी अखंग पिरमबसी कनागुंबा मियोय अमतगा श्री कांगबम सनाचोंबगा मंगलम चट्टा नुंगाइनखिदबा करिगुंबा अमतसु लेखिदि अदुबु मियामदा खरदंग ओरसु साफान मंगमगद्रा मई फंगन मंगमगद्रा हाइना चंगछलिबसिदा मागु अकी अखंग पिरमबसी तसेंगना यामना थमो सोंगना नुंगाइते तसेंगना थौना फबा ओरगदि चोंथोकपिरो मिमांगदा ओपन टॉक तौसी करम ऑर्गेनाइजेशन नो इलेक्ट्रॉनिक्स प्रिंट मीडिया की माइकैदगिसु थुमतम सेंगदोकपियो नेटवर्क फॉर पॉजिटिव पीपल इम्फाल वेस्ट अमदी विहान CAC ना सिंधुना नुमित निनी चथगदबा वर्ल्ड टीबी डे ऑब्जर्वेशन की थौरम ngasiदगी हौख्रे नो योर टीवी स्टेटस टू एंड टीवी हाइबा थीम असिदा पांगथोकिबा थौरम असि मोइरांगखोम लोकलाउबुंगदा लेबा NPPIW की ऑफिस दा पांगथोकिबनी थौरम अदुदा चीफ गेस्ट ओइकिबा इम्फाल वेस्ट डिस्ट्रिक्ट की डिस्ट्रिक्ट टीवी ऑफिसर चोंगथाम मेमचाना टीबी हाइबा लैना असि लौनगनबा तमथीबा लैना ओइरबसु लायेंबा ngamba लैना ओइबना मियामना मतम चाना टीवी की स्टेटस खंगदोकपा मथौताई हाइखि थौरम अदुदा अखन्नबा मिथुंगलेन ओइकिबा इम्फाल वेस्ट के डिस्ट्रिक्ट एड्स कंट्रोल ऑफिसर डॉक्टर S गोपाल ना हाइकिबदा टीवी हाइबा लैना असि HIV पॉजिटिव ओइरबा मियोइसिंगदा हेना नागनबा ओइबना HIV पॉजिटिव ओइरबा सिंगनसु चांग नाइना टीवी की स्टेटस खंगदोकपिदुना मतम चाना लायेंगलबदी मतम सांगना हिंगबा ngami हाइखि
खुंगंगी लमदा लैरिबा मियोइसिंगदा सेल थुम लिकना सिजिनबा बैंक सिंगदगी मतौ करमना सेल पुगदगे अमदी बैंक की खुथांगदा गवर्नमेंट ना पीरिबा कानबसिंग मतौ करमना लौगदगे हाइबगी मतांगदा मियामबु वाखल तामिनबगी थौरम अमा ngasi थौबाल डिस्ट्रिक्ट की कैबुंग प्राइमरी मद्रासादा पांगथोखरे हाइरिबा थौरम असी यूनाइटेड बैंक ऑफ इंडिया थौबाल ब्रांच ना सिंदुना पांगथोखिबनी कल्चरल अमदी टेक्निकल फेस्टिवल औग्री इंग्लिशिंग अनिगे सुपना तरा तरुक की सरुक अमा ओइना नेशनल इंस्टीट्यूट ऑफ टेक्नोलॉजी मणिपुर की महाइरोय सिंगना ngarang स्वच्छ भारत कैंपेन अमा सिंदुना पांगथोखरे हाइरिबा कैंपेन असी इमा कैथेल की नाकियत अमदी अकोइबदा लैरिबा लंबी सिंगदा चथखी मियामदा लू नालहनबगी पाउजेल पीबा ओइना NIT की महाइरोय सिंगना पौना कैथेल अमदी थंगाल कैथेल की लंबी सिंग सिट सेंखी औग्री इंग्लिशिंग अनिगे सुपना तरा तरुक की फैकल्टी इंचार्ज डॉक्टर ngangbam रोमेजी सिंगना लुचिंगदुना चटखिबा कैंपेन अदुदा चौराकना महाइरोय यांखैरुमना सरुक याखी मतंग स्वाइस ब्रेक अमा लौजगे मणिपुर मदि मालेम की तोंगान तोंगान बा ई पाउ सिंगल लोने नाइखोय ब्रेक तगे याम थुना हंजरके इंपैक्ट न्यूज पु मिएंग तादुना लेबियु मणिपुर की अहानबा ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खुइबा अरीबा दाकफम फहनबा ngami टेटू मोल फ्रेकल न चिंगबसु लौथोकपा याय हकचांग की अहेनबा फेट पामदबा बॉडी की हेयर लौथोकपा याय अहानबा लाकपीबा 100 कस्टमर दा स्किन टेस्ट अमदी डॉक्टर कंसल्टेशन लेमने हिंगजगन ngasimak unabiu डॉक्टर मधुबाला लेजर ब्यूटी क्लिनिक MG एवेन्यू इम्फाल मयाम्बो मुकन तराम नोकचरी बुलेटिन असिगी मखा ताबा पाव मियाम पिजरी MLA डॉक्टर आई इबोहलबिना लमदम असिदा लाइन सेन तानबगी चटनबी असि मुथतपा ngamdrabadi chawkhatpa maikaida khongyangna changsinba ngamloi haina phongdokre ngasi न्यू चेकोन दा लैबा पीपल्स डेवलपमेंट सोसाइटी की ऑफिस ता नुमित तरेत निगी चुपना चथरकपा क्लासिकल सिलाई स्कूल ट्रेनिंग लोइसनबगी थौरमदा वाफम असि फोंदोखिबनी लोइसनबगी थौरम अदुदा डॉक्टर आई इबोहलबिना मखा तारदुना अखोई की सोसाइटी असी परफॉर्मेंस ती यामना फजरगा अचीवमेंट दी इरई लेट्री अचीवमेंट फंगनबा अखोई पुमनमक कन्ना सुनोंबा मथौ ताई हाइकी थासिगी तांग तरा माथोइदगी हौदुना चथरखिबा ट्रेनिंग असी उषा इंटरनेशनल लिमिटेड की उषा सिलाई स्कूल प्रोग्राम मखादा पीपल्स डेवलपमेंट सोसाइटी अमसुंग देशबंधु क्लब न सिंधुना पांगथोकपनी चथरखिबा ट्रेनिंग अदुदा बिष्णुपुर डिस्ट्रिक्ट की पुन्ना नुपी कुन्ना सरुक याखी ngasi ट्रेनिंग लोइसनबगी थौरम अदुदा MLA सनसम बीर सिंह अमसुंग उषा इंटरनेशनल लिमिटेड गुवाहाटी की डिप्यूटी मैनेजर मनोज कुमार शर्मा अमसुंग पीपल्स डेवलपमेंट सोसाइटी अमसुंग देशबंधु क्लब की मेंबर सिंह सरुक याखी ट्रेनिंग मनुंगदा ट्रेनिंग ओइना सरुक याखिबा नुपी कुन अदुदा उषा कंपनी की स्विंग मिचिन अममम खुसिनखी पृथ्वीद मरुना साउथ ईस्ट एशिया नुपी मैम लाइरब पंखे की मखाद लेबसिंगदा वा कल्चर देखननबा होगोपिरप अनुबा मखन की फ्लेक्सिब स्किन से मसिगी कानबसी कोइना लौब ngamdadori ngamdadori masaki sentoban lejedabadegi imum munuki macha masu magi family si pubung ngamna bohonara kai ki wa malantoga seding da bulami ke amda sata sunati koish sentoma bisu daina ba haiduna details ki civil society NGOs ki kuthanga tawai basi koina yamna phasana masi koi niyom sumna koi masi इंडिया गवर्नमेंट की एक्ट इस पॉलिसी का मरी लेना एडिटर्स गिल्ड मणिपुर सिंबा द फर्स्ट मीडिया एक्सपोजर ट्रिप था सिगी तांग कुनगनिथोइदा थाईलैंड की दमक इम्फाल थादोखरगनी हाइरिबा एक्सपोजर ट्रिप असिदा स्टेट असिगी प्रिंट अमसुंग इलेक्ट्रॉनिक मीडिया दा लैबा पुन्ना एडिटर तरागा मरी न सरुक यागनी टूर असी इहान हानबा ओइना एडिटर्स गिल्ड मणिपुर एजेंसी कयागी मतेंगा लोइनेना सिनबनी साउथ ईस्ट एशियन लेबाक सिंगदा होंगलक्लिबा मतमगी अवोनबा कयाबु एडिटर सिंगना मसाना हकथेंगना खंगनिंगबदगी पांदमदा खोंगचत असी सिनबनी हिरम असिगा मरी लेनना सरुक यागदोरिबा एडिटर सिंगना मकोई मकोई की कंट्रीब्यूशन गिल्ड की ट्रेजरर नत्रगा सेक्रेटरी दा पिसलकनबा खंगलकली
ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯅꯦꯍꯔꯨ ꯌꯨꯕ ꯀꯦꯟꯗ꯭ꯔ ꯏꯝꯐꯥꯜ ꯏꯁꯅ ꯁꯤꯟꯕ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯀꯦꯝꯞ ꯉꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯀꯥꯡꯁꯪꯗ ꯍꯧꯗꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯤ ꯏꯝꯐꯥꯜ ꯏꯁ ꯑꯦꯝ ꯖꯣꯏ ꯁꯤꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯛꯁ꯭ꯌ ꯄꯤ ꯕꯤꯃꯣꯂꯥ ꯑꯦꯝꯌꯨꯒꯤ ꯍꯥꯟꯅꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯗꯤꯟ ꯀꯦ ꯑꯦꯁ ꯑꯩꯆ ꯕꯤꯃꯣꯂꯥ ꯑꯃꯗꯤ NYKS ꯏꯝꯐꯥꯜ ꯖꯣꯟꯒꯤ ꯖꯣꯅꯦꯜ ꯗꯤꯔꯦꯛꯇꯔ ꯁꯥꯍꯤꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯤꯠ ꯏꯟꯗꯤꯌꯥ ꯁ꯭ꯇꯣꯜꯁ ꯑꯃꯗꯤ ꯐꯣꯇꯣ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯃꯌꯥꯏ ꯇꯥꯡꯕꯜ ꯂꯧꯈꯤꯕꯁꯤꯡꯅ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯂꯥꯛꯄ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡꯒꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯨ ꯎꯠꯈꯤ इंटीग्रेशन कैंप असिदा याउबिनबा स्टेट तरागा मरी इनवाइट तौबदा स्टेट तरेती हौजिक थुंगलदुना लेरे खरा अमना लंबीदा लेरी हाइना NYK इम्फाल वेस्ट के अकाउंटेंट तेंसुबम सना चाउबना पाउमी सिंगदा फोंदोरकली नॉर्थ ईस्ट की होइना अखोई हाइरिबा स्टेट कैपिटल खुदिमुक तवी अतोपा असोबा स्टेट सिंगददी अखोई स्टेट अमदा अखोई अनि तौबसु यावी हाइरिबा प्रोग्राम असि अखोइना स्टेट लेवल दा तौरिबा आइदि स्टेट कैपिटल दा तौरिबा प्रोग्राम असि नतबा अतोपा डिस्ट्रिक्ट दा तौबा अखोई चामगा मंगा अमसु तौबनी हाइरिबा प्रोग्राम असि अखोई चही खुदिंगी अदुम तौबा अखोई गी नेहरू बगेन सिंजबा स्पेशल प्रोग्राम अमनी प्रोग्राम असि दैदा अखोइना तौजरिबसि भारत असिदा लेरिबा जात बिजात अदुगा लैंग्वेज खेनबा मयाम असि अमा तोइना पुनसिनबा अखोई कल्चर अदुगुम एक्सचेंज प्रोग्राम अमगा लेना अखोई इंटीग्रेशन कैंप सि चही खुदिंगी अखोई सिंजबा अदुगुम प्रोग्राम Fast moving electrical goods company Havels India Limited na ngasi exclusive retail showroom Havels Galaxy ama Hafiz Hatta New Chekon Road ta hangtokre Home decor ana chalaigadoriba showroom asi state asigi oina ahan bani amadi awang nongpok ki oina nipan suba showroom ni Industrial switch gear CFL electrical water heater dagi hauraga hairiba showroom asida makal khudingmaki quality leiba amadi energy efficient oiba electric ki khulai khudingmak fangani Imphal da lariba miyoi singi electrical appliance ki darkar leiba pumnamak showroom asina fanghanba ngamlagani haina Havels India Limited ki general manager Sandeep Kumar Pukhanna Impact News ta phongdorakhi Havels is one of the largest electrical player in India. We have got different products like industrial products, domestic products, and in each and every segment we are either market leader or number 2 in that segment. And here for the people of Manipur, my message is that we have got gamut of energy efficient product. Now the country is very much conscious about this energy efficiency as well as environment. Manipur State Legal Service Authority ki sentang makhada Child Line Imphal na District Legal Service Authority Imphal West amadi Mana Ingkhol Youth Development Association ga khusamnaduna ngasi nongmagi oiba legal awareness program ama Mana Ingkhol Community Hall da pangthokre State level mega painting competition ama chaliba thasi ki tangkunda MSU Imphal West District Committee ki Golden Jubilee ki saruk ama oina pangthok lagani hairi Thangmaiban ki thau ground da ayuki pung mapan dagi pangthokadoriba competition asi mapung fana bagi damak ban amadi blockade na chingba tawbidana ba MSU ki cherol asina phongdorakli Chayolama chupna chathagadaba National Rural Drinking Water and Sanitation ge awareness program ngasi PWD Guest House Babupara Ziribam da hokre Awareness program asi Swachh Bharat Mission ki saruk ama oina Ministry of Drinking Water and Sanitation Government of India ki makhada Public Health Engineering Department Manipur na sinduna pangthokpani Tamenglong District ki Lungdi Pabram Village ki Barak Turel Mathakta megawatt chamaga marfu taragi Pabram Hydroelectric Project sanabagi damak propose tawribasi ki mayokta Pabram Village Authority Naga Women Union Center for Research and Advocacy Manipur amadi Peace Corps Team Manipur na punna sinduna protest meet ama Lungdi Pabram Village ta pangthokre hairi Manipur Police More amadi Sizo Hospital na punna sinduna nongmagi oiba mega medical camp ama ngasi More da leiba additional SP ki complex sa pangthokre punna Dr. Taraga mapanna layeng kiba camp aduda More da leiba mioi da natana Myanmar gi mioi singdasu layeng balaki
lamlaida lariba communist ki lanthum asi kanagumba amatagi lanai gi oiba maral nate haina aina thinkraba Maoist Communist Party Manipur gi Secretary Publicity and Propaganda Comrade Nonglen Maitaina thokpa cherol aman hairi lamlai gi lanthum asi lamyanba irabot ki wakhalonda manaba khunai ama pamjakhiba kayagi honajamani maram aduna CPI ni hairiba lamlaida leibasingna communist ki lanthum ama fauba machi lengba amadi yenthokpana chingba tawraklabadi lup asina kaidawnungda ngakpiroi haina cherol asina makhatari haujik ngasi nongmagi sanabagi pauda Manipur Police Sports Polo Club A 26 Suba Governors Cup Invitational Polo Tournament ki final changkre Tournament asigi ngasi Imphal gi Mapal Kangjebungda sanakhiba ahanba semi final match aduda Manipur Police Sports Polo Club A gi Sagol Kangjeiro S Bimol amadi S Abungcha anina panjil ahum aduga M Jawan amasung O Surja Kumar anina panjil amamam chansinduna X Polo Club Wangkhai Buyamna lakchana ahanba semi final match asida panjil nipan sinoda maithiba piramlaga chatharakliba tournament asigi final changkhibani Manipur Horse Riding and Polo Association asinduna chatharakliba tournament asida team taraga nithoina saru yari hayang tournament asigi ani suba semi final da Khurai Polo Club amadi Eastern Students Polo Club Nongmaibung anina lamba taunaragani Neroka FC Sangakpam Taragani Thoi Suba DSA Trophy Naurem Bubol Memorial State Level Invitation Football Tournament ki final changbangam khre hairi Tournament asigi ngasi sanakhiba ahanba semi final match aduda Neroka FC Sangakpam gi sanaroi Bobinna match ki 38 suba minute ta chansinkhiba amata ngairaba panjil aduna Southern Sporting Club Singjamaibu panjil amasuinoda maithiba piramlaga chatharakliba tournament asigi final changkhibani All Manipur Football Association gi mityang makhada District Sports Association kakchingna sinduna chatharakliba football tournament asida football team tara kani thoina saru yari Association asigi sanabungda chatharakliba tournament asigi hayeng sanagadaba ani suba semi final match amada Klasa Kainau amadi Kakching Popular Sporting Club anina sanaragani haina Association asigi General Secretary na thadorakpa cherol amana khangalakli FC Jalenna anirak suba oina Kanglai Mid Champion Trophy ge winner oibangam kre District Sports Association Sadai Hills ki mityang makhada Cycle Block Playground da chatharakpa tournament asigi final match da FC Jalen Sadai Hills amadi SK Soccer Churchanpur ani apiba matamda goal amata chanaba ngamdabadagi penalty shootout da decide tawbada FC Jalen gi goalkeeper Mongna goal ani save tawduna maipakpa ngamkhibani Tournament asigi winner oiriba FC Jalen da lupa lakh amaga lising yangkhai aduga second place ta taraba SK Soccer da lupa lising humbudra pikhi Ahom Suba MCA W Pralada Amadi W Ramananda Memorial Allied Cricket Tournament ki ngasi Luwang Sangbam da leiba Luwang Pokpa Cricket Stadium da sanakhiba league match amada Blue Hawk Khuraina toss ngamduna betting hana sanakhiba apiba over yangkhai yaudana over nifuga marida wicket taramak turaga run chamaga humfuni thoi lobangam ki Masigi Paukhumda ani suba betting sanakhiba Patsoi Taungmang Rising Club Patsoi Part 4 na over nifuga nithoi ga ball manga da wicket loina turaga supnagi run chamaga kuntra khak lauduna match asi run kuntra ga nithoi da maithi khibani match asi da Blue Hawk Khurai gi all rounder Samson na run kungamapan amadi wicket mari lauduna man of the match takhibani Manipur Cricket Association asinduna chatharakli ba tournament asida team tara na saru yari Thasigi tang taraga mapanda sanagada ba tournament asigi taruk suba league match amada Model Club Chingamakha amadi Youth Welfare Club Langtabal ani sanaragani Manipur Cricket Association asinduna chatharakli ba ahum suba MCA Plate Cricket Tournament ta Sangai Champion Cricket Club Singjamai mai pakre Tournament asigi ngasi Langtabal Cricket Ground da sanakhiba league match amada Pioneers Sports Club Khuyathong na toss ngamduna betting hana sanakhibada apiba over nifu yaudana over kuntraga mariga ball anida wicket taramak turaga run chamaga humbudra taruk
लौबा ngamki masigi paukhumda anisuba betting sanakhiba sangai champion cricket club singjamaina mai pakpagi run chamaga humbudraga mapan adu over kunthraga taret ka ball amada wicket mapan turaga lौबा ngamkibani sangai champion cricket club singjamai gi batsman kishan na run humfuga manga lauduna man of the match taki tournament asida cricket team kunthra taraga humdoina saruk yari Hayeng tournament asigi league match amada Nauria Pakhanglakpa Sports Association kha Imphal amadi Youth Welfare Club Patsoi anina Langthabal Cricket Ground da sanaragani. United Friends Library and Club Lamboi Khongnang Khonggi Sanabungda Chatharakliba Ahanba Derby Tennis Ball Cricket Trophy da UFLC Lamboi Khongnang Khong MSFB Amadi Raju 11 Uripok Ohumai Pakre Hairi Derby Cricket Club Uripok Khoisnam Laikai na Sinduna Chatharakliba tournament asigi hayeng makha thaba league match ahum sanaragani haina Cricket Club asigi General Secretary na thadorakpa Cherol Amana khangalakli Hong Kong da lakliba April ki tang kunga mari dagi pangthokadaba Asian Double Tajikwan Training Course da saru yanabagi damakta Wushu Association of India na Manipur dagi Senior Taulu Coach Sachidananda Mayang Langbam Senior Taulu Player K.S. Bidyaswari Chanu Amadi L. Naukhomba Maitaibu Khalakpada Wushu Association of Manipur na Thagatpa Amadi Nungaiva Fongdorakli Aroibada bulletin asigi headlines amuka hanap miyamda thamsige National Sports University athuba matamda state asida linkhalu haina National Sports University Construction Demand Committee Manipur na poster campaign chathakre Hairoklitan makhongda laiba BSF ki B company yankhaiga mari suba battalion athuba matamda hongdokpiyo haina Joint Peace Committee Against Atrocity by Terrorists na demand tawrakli Amasung Yongchaki la lolitik tauba yani yaroi haiba wahaudagi moregi namfalong gate ta chathok chasin yaramdaba adu ngasi yanaba purakre